ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯕꯨꯔꯥꯔꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯗꯨꯒꯤ ꯃꯛꯇꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯎꯅꯖꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯑꯗꯨꯒ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯇ꯭ꯔꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯨꯅꯤ ꯑꯗꯨꯒ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯨꯈꯔꯖꯤꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯄꯨꯡ 4ꯗꯒꯤ ꯐꯥꯔꯒ ꯍꯥꯏꯔꯤꯕ ꯕꯨꯔꯥꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯑꯩꯁꯤꯗ ꯊꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯦ ꯔꯤꯂꯤꯁ ꯇꯧꯔꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯑꯝꯇ ꯅꯠꯇꯦ ꯃꯈꯣꯏ ꯄ꯭ꯔꯣꯇꯦꯁꯅꯦꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯥꯒꯤ ꯆꯔꯥ ꯍꯦꯟꯕꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯥꯂꯦꯝ ꯀꯔꯤꯅꯣ ꯅꯪꯅ ꯊꯃꯣꯏꯗ ꯄꯥꯝꯃꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯅꯪꯅ ꯃꯐꯝꯁꯦ ꯑꯩꯁꯤꯗ ꯆꯔꯥ ꯍꯤꯡꯒꯅꯤꯅ ꯂꯥꯛꯏꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯌꯥꯝ ꯃꯇꯝ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯆꯥꯎꯔꯕ ꯃꯃꯤ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯇꯥꯔꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯦꯇꯔꯤꯌꯦꯜ ꯄ꯭ꯔꯗꯛ ꯈꯔ ꯌꯦꯟꯊꯣꯛꯑꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯏꯁꯨ ꯑꯁꯦ ꯅꯥꯊꯩꯔꯝꯃꯒ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯂꯧꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯁꯨꯝ ꯂꯥꯎꯔꯒꯗꯤ ꯍꯥꯃꯨ ꯍꯥꯃꯨ ꯁꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯛꯊꯦꯡꯅꯅ ꯗꯦꯜꯂꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯇꯥꯕꯤꯒꯗ꯭ꯔꯥ ꯈꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯩꯗꯥ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯁꯣꯛꯂꯛꯄ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯃꯈꯣꯏꯅ ꯈꯣꯡꯒꯥꯎꯅꯔꯛꯄ ꯑꯁꯤꯒꯨꯝꯂꯕ ꯀꯥ ꯍꯦꯟꯕ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯊꯧꯗꯥꯁꯤꯡ ꯑꯁꯦ ꯍꯛꯊꯦꯡꯅꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠꯀ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯆꯨꯝꯕꯃꯛꯅꯤ ꯃꯁꯤꯒꯤ ꯁꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤꯌꯥꯝ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯇꯨꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯩꯇꯩ ꯃꯤꯌꯥꯝ ꯀꯜꯂꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯑꯣꯠꯂꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯨꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯒꯅꯨ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛ ꯇꯥꯔꯤꯛ 19 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯟꯅꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯁꯨꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯔꯨꯑꯣꯏꯅ ꯀꯦꯕꯤꯅꯦꯠꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗ ꯄ꯭ꯔꯦꯁꯔ ꯄꯤꯐꯝ ꯊꯣꯛꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯥꯖꯕ ꯂꯩꯖꯩ ꯃꯔꯨꯑꯣꯏꯅ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄꯤꯕꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯩꯖꯩ ꯃꯗꯨꯗ ꯎꯠꯈꯤꯕ ꯃꯤꯌꯥꯝꯅ ꯎꯈꯤꯕ ꯃꯁꯛ ꯑꯗꯣ ꯉꯁꯤꯃꯛꯁꯨ ꯎꯍꯟꯕꯤꯌꯨ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯦ
ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯦꯞꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯃꯄꯨ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯧꯖꯤꯛ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝ ꯃꯩ ꯆꯥꯛꯑꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯒꯤ ꯃꯩꯁꯥꯁꯦ ꯑꯩꯈꯣꯏ MLAꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯒꯤ ꯃꯩꯁꯥꯗꯣ ꯂꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯔꯨꯑꯣꯏꯅ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯜꯂꯒ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯂꯥꯟ ꯑꯁꯤꯕꯨ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯆꯧꯕ ꯂꯩꯉꯥꯛ ꯑꯩꯈꯣꯏ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒ ꯂꯩꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯁꯦ ꯃꯁꯤ ꯂꯧꯊꯣꯛꯄꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯂꯥꯛꯅꯅꯕꯒꯤ ꯃꯔꯝꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯀꯪꯂꯥꯗ ꯄꯨꯜꯂꯒ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯂꯧꯊꯣꯛꯅꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯇꯨ MLA ꯃꯌꯥꯝꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯗꯦꯜꯂꯤꯁꯤꯗ ꯂꯥꯛꯑꯒ ꯅꯈꯣꯏ ꯅꯍꯥꯛꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯀꯅꯥꯗꯅꯣ ꯃꯔꯨꯑꯣꯏꯅ ꯀꯅꯥꯗꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯍꯟꯅꯤꯡꯉꯤꯅꯣ ꯀꯅꯥꯗ ꯍꯥꯏꯍꯟꯅꯤꯡꯉꯤꯅꯣ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯔꯝꯃꯒ MP ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯝꯄꯦꯅꯤ ꯆꯅꯤꯒꯤ ꯃꯊꯛꯇ ꯊꯝꯃꯒ ꯃꯅꯤꯄꯨꯔꯗ MP ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ MP ꯏꯂꯦꯛꯁꯟꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯥ ꯄꯪꯂꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯀꯩꯗꯥꯁꯦ ꯍꯛꯊꯦꯡꯅꯅ ꯌꯥꯅꯤꯡꯗꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯥꯛꯏꯕ ꯃꯩꯁꯦ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯄꯤꯔꯒ ꯄꯤꯁ ꯇꯣꯛ ꯇꯧꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯐꯝꯃꯤꯟꯅꯔꯒ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡꯗꯣ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯝꯖꯕꯒ ꯂꯣꯏꯅꯅ